Manipur miyam ki oiba lenga ama athuba matamda semba haibasi BJP amasung MLA singi apambani yariba makhai lengak semna ba honari haina BJP Manipur Pradesh ki President A Sardana phongdorakli wafam asing asin numithingba matamda Imphal ki Thambal Sanglenda pangthokhiba MLA sing amasung BJP State Party ki mifam loiraba matungda paumi singna hangba wahangi paukhum oina Sardana phongdorakhibani Sarda amadi party asigi makok thongba official sing yauna pangthokhiba mifam aduda MLA tarahumdoi romna saruk yakhi mifam aduda MLA singi Maikaiti Yatubu Matamda Miyam gi lengak semnaba Central Leaders singi ayaba launaba State President gi kuthangdasu propose taunaba khana nainakhi hairi mifam adu loiraba tungda Sardana Miyam gi lengak sembada MLA khudingmaki daita lei MLA singi manungda amaga mot manadaba amadi khenaba leibagi wafam leite haina phongdorakhi ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ MLA ꯁꯤꯡ ꯏꯟꯇꯦꯛ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯩꯅꯕ ꯌꯥꯎꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ MLA ꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯄꯥꯔꯇꯤꯅꯁꯨ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯕ ꯑꯗꯨꯒ MLA ꯁꯤꯡꯅꯁꯨ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯄ ꯃꯣꯏꯅꯁꯨ ꯄꯥꯝꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯀꯗꯥꯏ ꯐꯥꯎꯕꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯅ ꯊꯨꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯩ